Hi mayam, mayam ngasisu mayamgidamagta yam kanaraba video ama puduna lakjare. Mayam mangda uribase nunglaisang kawebako. Ado mayam sise mayamna comment da hangbirakpado nungjangisu sembigo na haibado. Ado sisina sigi nunglaisang manasina semdoine ado mayam yengminase ai sidagi hekpane to manaze matai de khogi chak naise hayen manazo hafi maliko ado maje hojik mapala pa hore to ai sing ude mapala pa hore aduga mai ki pambize sida hori sine mem sije wange masa mare adum phalle masa ka that ki ba yamde yo ba pambi ga hauminare mai sing no ubo ngamdre mai wangi pambize mayam hojiki nunglaisang manado aina phajana chamthoe aduga sida laise ni ado mayam sije tisi emda phutuine aduga phulaga mahido khoina takkumba ama lobiraga khoina famdoine bako ado si hana phutkise mayam ai maidoina smaina phutle ado phutpase mayam khogi isingdo khoina famdoise khogi ningong yongna famdoine bako aduduna khoina horen isingje phutringai sida aina korna ga daba changdo ado lobiyo aduga phutpiyo mayam sisna aina yamalena ko khar lokto thamobane ado mayam aina fuliba mahise sogolakpa ngai mina boina ai wari matiem te lejarake aingonda leba knowledge to mayam da share khar dawjarake ado mayam khogi parse nungjang je karam thola I habdo khoi khar haijarake bako mayam ai hongringai sida kaigum khar haijahoge ai yam khangna haijaba tawjabade na jade khar aingonda leba knowledge to mayam da share tawjabane mayam da kana gadra khandana tawjabane soiki lanki yaw su mayam ngapiyu ko ado mayam parse khoi karam thola ke habda kuina phamaga leichanbado khoi khudamana habda share da kuina phamaga thabak tawba leidana khong hamba ya gandaba mi leidana ko khoigi khong hamba ya de haidana koi kanna sangba ko paleidana adugumba du daisu oira e khoigi fiber yawa chinjak sinje marang kaina chadaba aduga pregnancy manungda do khoigi weight hengat ba amadi family history leba mi singdo aduda oigali ko maya adu khoigi na dana ba tawgadaba sing khara haijarake fiber yam yawa chinjak sabiyu ko maya khudamoina harabda makhal khudimak ki hawai je sabi ai ko maya aduga haira yam chabiyu khoigi chabamakta oiro su sangsabo oiro amabo oiro khoigi toina fajana saraga sabiba aduga weight che hengatanaba nomada ising liter 3 dagi tadra thapiyo aduga khoigi juice thapasina ko maya stool kanjalakadabdo adu kanjalhande aduga yoga su tawba fai ko maya adu maya aroibada ina hajadoise khoigi charoide pot khara hajarake ko spicy food haidi khoigi thum morok yam yawbase mayam yaringe isana control toro sabiyo aduga sanga sa coffee yu mayam haiba singse yam sabigano isana yari makai control toraga sabiyo haujikti chakholakpai matungina khoigi piles leibasisu surgery toraga laukthoknare mayam haujikido sogolakpa hore do machu alaije yengo si wali bako masuje pasara nga khini ba wali to mayam hojiki aina futpa nunglaisang haiba diu mayam aina hamna nunglaisang haigre adu nunglaisang haiba oirame adu nunglaisang mangna do sumaina futlora matungda tu si color je sumaina masuje olakane ba adaida sumaina haidokpiro tap amada aduga khoina aina phamba matamda sabagi changje mayam khoina isana thengba ngambai changdo adagi hauraga phambiraga khoigi mahisina ingdarakpado adabu phambiyo aduga sise nongmada ayuka numidanga sijinabiyo aduga mayam sigi manasina marang kaina phangtaragadi khoigi amu phutkiba mahisi manasina ko numinini de hena sijinagano aduga marang kaina phangdraba oitaragadi numi mangani gumba adum sijinawo aduga ne ko mayam ngasagi phutkibai mana du tu sileije si mana je manghan bigano duga koina sijinagraba matungda
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯍꯤꯁꯦ ꯑꯃꯨꯛ ꯁꯤꯗ ꯍꯩꯖꯤꯟꯕꯤꯔꯒ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯧꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯐꯖꯅ ꯂꯣꯟꯊꯣꯛꯄꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯍꯤꯁꯦ ꯍꯩꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯅꯧꯕ ꯑꯃꯨꯛ ꯅꯧꯅ ꯍꯩꯖꯤꯜꯂꯒ ꯐꯨꯠ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯐꯨꯠꯈꯤꯕꯗ ꯊꯣꯛꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯍꯤꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯣ ꯑꯗꯣ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯤꯗ ꯃꯍꯤꯁꯦ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯔꯝꯗꯥꯏꯗ ꯕ꯭ꯔꯣꯡ 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 ꯐꯖꯅ ꯁꯧꯍꯜꯂꯒ ꯁꯤꯖꯤꯟꯅꯕꯤꯌꯣꯅ ꯍꯥꯏꯔꯤꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ